अगर हंतक पांथोकदौरिबा HSLC examination Board of Secondary Education Manipur lawba HSLC examination asigi question setter ni haisaba aduga fake appointment paira kanda ko gi miam da block tor kanda paisa tanba aduga masigi marumda ko gi Board of Secondary Education Manipur gi mioi kharaka ki hairiba ojasiga lautunar kanda miam dagi paisa khungpa ithabok si chatrabra haibi matang dani haribo ojasi gi maming se koi Laisram Rajesh Kawi aduga hoji hoji Thawbal da leiba Brilliant Academy hariba school sida koi principal na thawpurga lei haidana koi magi wahang chatham metungina masida phangba report ni duga mana maki sigi question setter oi habigi fake appointment si masana photoshop torga sabani haidana masana thami adugo masigi format asidi exam di siliba bosem di exam controller khaka question setter khakada leigadoba adugo makalgi appointment order makhani adu masi matawgramna question setter su oidaba board ta thawta usna taba chunna ki private school amada principal na leiba oja amada masi gumlaba formacy masi kadai dagi laibno masi kanana pithoibno haibse masi yamna chinaningai oi aduga sahi kuding gi letna akoi question me ansing si exam tawdrigi mamoina exam tawdo pung khra walinge da question leak oirapa nongnini walinge da question se hek phangakpa sumai to busi akoi lisan sing thenar ga lai aduga masi gi su akoi chingna da ngam de tare kalina kanda hojite ki horkanda ai isa se question setter ni haidana mi kudimak ta chalaga coaching center sing da chala kanda like takse ge question setter ni na sakpase masina ihan hanba step amane na ko khalle kari da mata step question leak oirna gi ihan hanba step ni khali masde da question setter moi na ma like tawrani matung da like ta ko lor hom tam exam ma da su dana coaching center sing da question phangani ha aso asa ma loina moi thawak to ba hormoni ha gi akoi thajabale ai ta ga di masi kadai dagi lakwa format no haibudusu aikoi gi report tadi masi bosem gi manung da laiba mi singa lautuna ba manu mongda aikoi thame du masa da gi su aikoi thamjak horen hain jage adu mama salam ko coaching center si hoji ki na di sunshine coaching center haidana aikoi minu mong da laiba coaching center stage da mama samak si coaching center ni observer ni hire kanda coaching center like ta no honan ani su da aikoi gi pachoi da laiba mind power coaching center haiba mafam sida su mang sala kanda mang se coaching center ni aduna mang like takse ge habni adu luri di haiba mioi Laisram Rajesh haiba mioi si appointment ani pai appointment ani sina amana English subject ki appointment ni aduga amana science subject haiba kano subject si appointment ani pai adu board ki kano da science haiba subject si leite physics chemistry bio haina di le adu ma idana science haina kanda adu maina fix si sa aduna masi gumbali chathariba mioi se masi paliba lenga amadi bosem gi leriba authority sing masi matam chana yengsin dau ta argadi masi hena leba watho urpa ya ba adugumba pibam ma urkani haiba su matam jage duga government asu masi gi semiba penalo du gi madungina masi mongonda lokol pam thok action se masi subsan lokol pam thoi haiba duma ai thamjage duga loina aikoi su masi desamna haiba mioi sida yamna sauna senariba mioi si akoi police to ko sinading ka pamre duna masi lor kan ko police to so na sinagane ha pam se thamjage duga